Manipur Top Channel ki oina atubagi experience lairava editor ama kaujari. Akupa marol kitamak WhatsApp number 8258051865 or Gmail Manipur Top Channel official @gmail.com da pau phawirau. Ngasi phong ki bapanam pauksi digi maruwe bi pausing khong kasaraga Manipur Top Channel gi maike digi mayam da thamjagi ahanbada Kuki militant singga kapnabagi thoudok to khulngak pa sokle Thoubal district ki manung chanba hairok tagi kilometer nifuram sangchilaga leiba Tengnopal district ki Masi police station kwanba Genjan Kuki village ta ngarang numidang dagi Kuki militant amasung mitay khulngak pasing gi marakta ngasi nungthil phawba akan momong na khut thoknakre Kutungna badura mitay khulngak pa sokle Kuki singi marakta su asu apan yoram biye haidi Presta pongba pawda Lok Sabha mikal naksilakpaga iroinana matam khara irang lep luraba amadi numai makol tarudraba matung khanghaudana ngarangi khuthoknabagi thaudo du thokibani ngarang numidang wairam pung 6:30 tabadigi nakalanigi marakta numai kapnaba du horakibani numai kapnabagi thaudo aduda soklaba mitay khulngak pa adudi hairok part 2 dagi James 2019 apokpa N Rajib Kawi Maki yet thangba puksepta nomai maruna pandur nangal da fauki soklaba James Imphal gi Ras Ministry to puraktuna lekanari thaudo adur atop kulngak pamiyu aniamasu minor oina sokiari pausigi likhunamagi matungina ngarang nungthil pung 3:30 tabada afaba makhal gi nomai paib Kuki militant sa marom hairok mai kai tamna laki makoina lakpagi lambida ising thingbi haina khangnaba mapamada mitay khulngak pasinga thiengnabadagi khuthoknaba horakibani ahanba khuthokna khraba matung numidang pung 12 digi hawduna ahing pung 1 taramdai fawba akan momongda nakal anigi marakta nomai kapnaki nomai kapnaba aduda Kuki khulai paibisingi marakta su sauna asu apan nanglamba yabigi singnab lehadi Mapamadura ngasi ayuk pung mapalom taba duwaida Manipur Police Commando gi kangbu sangsinana bohona bada amuk khutokna waraki Haujung mapamadura marak nomai kapagi makol tanari khutokna riba khulasida Assam Rifles ki kangbu amasu post hangduna leibine hari amaromda ngarang digi haurakip nomai kapnaba sina maramoiraga khunja sing mapamadu thadoktuna lanjenana yaurhari Panbayabadi Prime Minister Narendra Modi na BJP na lusingwa center langana matamsa na miyeng sangbadigi Manipura ingda tapthapa purakpa ngambani haina namit kharanigi mamangda fongdokpa laikhrabani atopa pawmana India langana Manipur miyam gi haktagi geopolitical policy hena lumna lawba lepthibani kokomi India langana Manipur miyam gi haktagi geopolitical policy hena lumna lawba simak lepthibani Lal loidri mikhal loiraba matung akan malana malakpa yari haibisisu Manipur miyam na kaudoba phai satharagniba proxy war sigi poram aikhoina yarhauba sangi haina Coordinating Committee on Manipur Integrity Kokomegi Coordinator Somendro Thoksom na phongdokre Lamphelde leiba committee sig office tanga si paumising unaba mada Somendro Thoksom na phongdokhibeda Manipur thokliba lana si kanglup anigi lanati India lenga ki geopolitics policy da Kuki narco terroristing sejinaduna satharakpa thawongna Manipur lenga amadi miyamna landarakpani haibasi haujikti mayek sangakle leba asigi state ama oirabasu geopolitics na Manipur miyam gi haktagi hena lumna larokpana thooningdaba thawdok kya tholaktuna challenges kya miyamna mayuknari bani haibige Mana maka taraduna lisang sina satharakpa India lenga ki geopolitics policy na Manipur miyam gi hak mang badanatana punchi kya mangan kri habisi state lenga na center khangan ba mathau tari state asida sangsilakpa Chin Kuki narco terrorist na mitai sina satharakli lana si mikhal miyara satharakpa gi mawongda lakpagum tawri adubo irang asi Lok Sabha mikhal matungda hen akan momong na satharakpa yabi oithoksu leitapatinati Maram asina satharakliba proxy war asi thiengnana ba aikoina poram jarhoba mathokta heri loinana India lengana makoi goiba geopolitical policy lamdamasigi miyambu hanglai oini sijinabi yaroi Manipur miyambu India lengana leba sigi citizen ama oina ngakshin basangi issue sigi matangna miyeng sangnaba haujik lairib state lenga asi khaktan natana political party punamakna India lengakta takshin pham Thoi haina Somendro Thoksom na phongdoki
ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯣꯀꯣꯃꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯁꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯑꯃ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 13ꯗꯒꯤ ꯑꯦꯄ꯭ꯔꯤꯜ 5 ꯐꯥꯎꯕ ꯊꯥ ꯑꯃ ꯆꯨꯞꯅ ꯆꯠꯊꯈꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯥꯎꯟꯁꯤꯜꯒꯤ 65 ꯁꯨꯕ ꯁꯦꯁꯟꯗ ꯀꯣꯀꯣꯃꯤꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯚꯣꯏꯁ ꯆꯞ ꯆꯥꯅ ꯊꯝꯈꯤ꯫ ꯃꯃꯥꯡꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯣꯔꯝꯁꯤꯡꯗ ꯃꯤꯑꯣꯏ ꯁꯦꯛꯁꯟ ꯀꯌꯥꯗꯒꯤ ꯑꯔꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯗꯒꯤ ꯅꯥꯊꯩꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯃꯤꯇꯩꯁꯤꯡꯅ ꯊꯣꯛꯍꯟꯕꯒꯨꯝ ꯎꯈꯤꯕ ꯑꯗꯨ ꯈꯔ ꯃꯈꯩ ꯍꯣꯡꯍꯟꯕ ꯉꯝꯂꯛꯈꯤ꯫ ꯂꯣꯏꯅꯅ ꯀꯣꯀꯣꯃꯤꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯈꯣꯝꯒꯠꯂꯒ ꯏꯟꯇꯔꯅꯦꯁꯅꯦल ꯀꯣꯔꯠ ꯑꯣꯐ ꯖꯁꯇꯤꯁ ꯐꯣꯔꯝ ꯑꯦꯁꯤꯌꯥ AMNESTY ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯂꯩꯕ ꯐꯣꯔꯝꯁꯤꯡꯗ ꯄꯨꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯁꯨ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯁꯨꯅꯤ꯫ ꯏꯟꯗꯤꯌꯥ ꯈꯛꯇꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕꯗ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯔꯣꯏ, ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯟꯇꯔꯚꯦꯟꯁꯟ ꯑꯃ ꯆꯪꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯄꯨꯈꯠꯂꯝꯈꯤ꯫ ꯏꯁꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ UNꯒꯤ ꯑꯈꯟꯅꯕ ꯔꯤꯄꯣꯔꯇꯔ ꯑꯃ ꯊꯥꯕꯤꯔꯛꯇꯨꯅ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯂꯧꯅꯕꯁꯨ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯣꯜ ꯊꯝꯂꯝꯕ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ 94 ꯁꯨꯕ KCPꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟꯗ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯅ ꯃꯤꯌꯥꯝꯅ ꯆꯍꯤꯒꯤ ꯋꯥꯔꯣꯜ ꯄꯤꯔꯛꯂꯤ꯫ ꯑꯦꯄ꯭ꯔꯤꯜ 13, ꯏꯪ 2023 ꯑꯁꯤ ꯀꯪꯂꯩꯄꯥꯛ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ KCPꯒꯤ 94 ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ KCP ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯅ ꯄꯥꯔꯇꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯪꯂꯩꯄꯥꯛ ꯑꯃꯗꯤ ꯋꯦꯁꯤꯌꯥꯒꯤ ꯈꯨꯟꯅꯥꯏꯁꯥꯁꯤꯡ ꯉꯁꯤꯃꯛ ꯈꯨꯠꯁꯝꯅꯅ ꯆꯠꯃꯤꯟꯅꯔꯤꯕ ꯌꯧꯋꯥꯜꯂꯨꯞꯁꯤꯡ, ꯏꯃꯥꯂꯨꯞꯁꯤꯡ, CSOꯁꯤꯡ, ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡ, ꯃꯤꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯍꯛꯁꯦꯜꯂꯣꯏꯁꯤꯡ, ꯀꯨꯝꯍꯩꯔꯣꯏꯁꯤꯡ, ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯆꯍꯤꯒꯤ ꯋꯥꯔꯣꯜ ꯄꯤꯔꯛꯂꯤ꯫ ꯀꯪꯂꯩ ꯏꯃꯥꯒꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯈꯨꯜ ꯉꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯌꯧꯋꯥꯜ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯣꯛꯅꯣꯅ ꯌꯧꯋꯥꯜꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯂꯣꯏꯅꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯟꯖꯤꯟꯅꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯒꯤ ꯑꯋꯥꯕꯗꯁꯨ KCP ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯗ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ KCP ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯖꯔꯤ꯫ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯑꯁꯤ ꯑꯦꯁꯤꯌꯥꯒꯤ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯁꯥꯒꯤ ꯑꯏꯕ ꯄꯨꯋꯥꯔꯤ ꯁꯥꯒꯣꯟꯅꯖꯔꯛꯂꯕ ꯂꯩꯕꯥꯛꯅꯤ꯫ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯅꯤꯄꯨꯔ ꯀꯧꯗ꯭ꯔꯤꯉꯩꯗ ꯃꯦꯀ꯭ꯂꯦ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯩꯕꯥꯛꯁꯤꯒꯤ ꯉꯝꯈꯩ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯅ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯂꯩꯕꯥꯛꯁꯤꯒꯤ ꯉꯝꯈꯩ ꯑꯁꯤ ꯂꯩꯕꯥꯛꯁꯤꯗ ꯄꯥꯟꯈꯤꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯅꯠꯇ꯭ꯔꯒ ꯁꯣꯟꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯍꯦꯛ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯛꯈꯤ꯫ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯤꯇꯤ 1762 ꯏꯅꯗꯨꯅ ꯕ꯭ꯔꯤꯇꯤꯁꯀ ꯃꯦꯀ꯭ꯂꯦ ꯃꯅꯤꯄꯨꯔꯒ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯔꯤ ꯊꯝꯅꯔꯛꯈꯤꯕ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯂꯨ ꯇꯣꯡꯗ ꯂꯣꯏꯅꯔꯛꯄ ꯑꯃꯗꯤ ꯀꯣꯛꯇ ꯂꯩꯔꯛꯈꯤꯕ ꯃꯦꯀ꯭ꯂꯦ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯑꯁꯤ ꯑꯋꯥꯡꯗ ꯑꯁꯥꯝ, ꯅꯣꯡꯄꯣꯛꯇ ꯆꯩꯅꯥ, ꯅꯣꯡꯆꯨꯞꯇ ꯕꯦꯡꯒꯣꯜ ꯑꯃꯁꯨꯡ ꯈꯥꯗ ꯔꯣꯁꯟ ꯑꯃꯗꯤ ꯕꯔꯃꯥ ꯑꯣꯏꯔꯝꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯃꯥꯡꯉꯩꯗ ꯑꯣꯏꯔꯝꯕ ꯂꯝꯒꯤ ꯄꯥꯛ ꯆꯥꯎꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯉꯛꯂꯧ ꯈꯔ ꯂꯧꯈꯠꯂꯕꯗ ꯏꯪ 1762ꯒꯤ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯤꯇꯤ, ꯕ꯭ꯔꯨꯛꯁ ꯖꯦꯅꯔꯦꯜꯁ ꯒꯦꯖꯦꯇꯤꯌꯔꯁ ꯑꯦꯚꯔꯦꯠꯁ ꯂꯟꯗꯟ 1796, ꯑꯂꯦꯛꯖꯦꯟꯗꯔꯁ ꯃꯦꯀꯦꯟꯖꯤꯒꯤ ꯂꯥꯏꯔꯤꯛ ꯗꯤ ꯅꯣꯔꯊ ꯏꯁꯠ ꯐ꯭ꯔꯟꯇꯤꯌꯔ ꯑꯣꯐ ꯏꯟꯗꯤꯌꯥ, R.V. ꯃꯔꯇꯟꯒꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡ, ꯁꯥꯔ ꯖꯣꯟꯁꯇꯣꯟꯅ ꯉꯝꯈꯩꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝꯁꯤꯡ ꯑꯃꯁꯨꯡ ꯖꯣꯟ ꯑꯦꯔꯣꯁꯃꯤꯊꯀꯤ ꯃꯦꯟꯂꯦꯟꯗ ꯁꯥꯎꯊ ꯏꯁꯠ ꯑꯦꯁꯤꯌꯥ 1832ꯒꯤ ꯃꯦꯞ ꯑꯁꯤꯅꯆꯤꯡꯕ ꯄꯟꯕ ꯌꯥꯏ꯫ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯑꯁꯤ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇ ꯑꯁꯨꯝ ꯃꯃꯤ ꯁꯥꯝꯂꯛꯈꯤ ꯑꯃꯗꯤ ꯄꯤꯛꯁꯤꯜꯂꯛꯈꯤ꯫ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛꯈꯔꯗꯪ ꯍꯪꯒꯠ ꯌꯦꯡꯕ ꯃꯇꯝꯗ ꯂꯩꯕꯥꯛꯁꯤꯒꯤ ꯉꯝꯈꯩ ꯀꯔꯝꯅ ꯄꯤꯛꯁꯤꯜꯂꯛꯈꯤꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯎꯕ ꯉꯝꯒꯅꯤ꯫ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯌꯟꯗꯕꯨ 1826 ꯏꯅꯔꯕ ꯃꯇꯨꯡꯗ ꯆꯥꯎꯔꯥꯛꯅ 22,210 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯄꯥꯛ ꯆꯥꯎꯕ ꯀꯥꯕꯣ ꯚꯦꯂꯤ ꯕ꯭ꯔꯤꯇꯤꯁꯅ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯕꯔꯃꯥꯗ ꯁꯟꯗꯣꯛꯈꯤ꯫ ꯁꯟꯗꯣꯛꯃꯜ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ಥಾ ꯑꯃꯗ ꯁꯤꯀꯥ ꯂꯨꯄꯥ 500 ꯁꯦꯟꯐꯝ ꯑꯁꯤ ꯉꯁꯤꯒꯤ ꯏꯟꯗꯤꯌꯟ ꯀꯔꯦꯟꯁꯤꯗ ꯂꯨꯄꯥ 9,000 ꯀ꯭ꯔꯣꯔꯃꯨꯛ ꯑꯣꯏꯒꯅꯤ꯫ ꯀꯥꯕ ꯍꯥꯏꯅ ꯌꯥꯅꯈꯤ꯫ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔ 1891 ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯏꯁꯇꯦꯠ ꯗꯔꯕꯥꯔꯒꯤ ꯃꯈꯥꯗ ꯕ꯭ꯔꯤꯇꯤꯁꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯗꯤꯚꯥꯏꯗ ꯑꯦꯟड ꯔꯨꯜ ꯄꯣꯂꯤꯁꯤꯒꯤ ꯃꯔꯨ ꯍꯨꯜꯂꯛꯈ꯭ꯔꯦ꯫
ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯂꯨ ꯇꯣꯡꯗ ꯃꯇꯝ ꯀꯌꯥꯗꯒꯤ ꯌꯥꯎꯖꯔꯛꯄ ꯑꯃꯗꯤ ꯀꯣꯛꯇ ꯂꯩꯕ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯃꯊꯪ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯇꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯄ꯭ꯔꯤꯚꯦꯟꯁꯟ ꯁꯦꯜ ꯑꯃ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯐ꯭ꯔꯤ ꯍꯥꯔꯠ ꯆꯦꯛꯑꯞ ꯀꯦꯝꯞ ꯑꯃ ꯎꯔꯤꯄꯣꯛ ꯕꯁꯄꯇꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯪꯒꯣꯜ ꯕꯤꯌꯨ ꯍꯣꯁꯄꯤꯇꯥꯜ ꯑꯦꯟ ꯔꯤꯁꯔꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯦꯝꯞ ꯑꯗꯨ ꯗꯣꯛꯇꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯀꯂꯥꯁꯤꯡꯍ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯍꯥꯔꯠ ꯁꯔꯖꯟꯅ ꯂꯨꯆꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁ꯭ꯇꯥꯐ, ꯄꯦꯔꯥꯃꯦꯗꯤꯀꯦꯜ ꯁ꯭ꯇꯥꯐ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡꯒ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯐ꯭ꯔꯤ ꯍꯥꯔꯠ ꯀꯦꯝꯞ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯀꯦꯝꯞ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯕꯣꯗꯤ ꯋꯦꯠ ꯌꯦꯡꯕ, ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯌꯦꯡꯕ, ꯕ꯭ꯂꯗ ꯁꯨꯒꯔ ꯇꯦꯁ ꯇꯧꯕ, ECG ꯂꯧꯕ, ꯅꯥꯞ ꯇꯦꯁ ꯇꯧꯕ, ꯊꯥꯏꯔꯣꯏꯗ ꯇꯦꯁ ꯇꯧꯕ, ꯀꯤꯗꯅꯤꯒꯤ ꯃꯥꯏꯀ꯭ꯔꯣ ꯑꯜꯕꯨꯃꯤꯟ ꯌꯦꯡꯕ ꯑꯁꯤꯅꯆꯤꯡꯕ ꯇꯧꯈꯤ꯫ ꯆꯥꯎꯔꯥꯛꯅ ꯃꯤꯑꯣꯏ 60 ꯂꯥꯌꯦꯡꯕ ꯂꯥꯛꯈꯤ ꯑꯃꯗꯤ ꯂꯦꯝꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡꯁꯨ ꯌꯦꯟꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯀꯦꯝꯞ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯄ꯭ꯔꯤꯚꯦꯟꯁꯟ ꯁꯦꯜ ꯑꯃꯁꯨ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯔꯠ ꯑꯦꯇꯦꯛ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ, ꯀꯔꯝꯅ ꯃꯁꯤ ꯊꯣꯛꯂꯤꯕꯅꯣ, ꯀꯔꯝꯅ ꯃꯁꯤ ꯈꯪꯒꯗꯒꯦ, ꯂꯥꯌꯦꯡꯅꯕꯒꯤ ꯑꯃꯗꯤ ꯉꯥꯛꯊꯣꯛꯅꯕꯒꯤ ꯂꯝꯕꯦꯜꯅ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯗꯣꯛꯇꯔ ꯀꯂꯥꯅ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯈꯤ꯫ ꯊꯕꯥꯛ ꯅꯥꯕ, ꯁꯣꯔ ꯍꯣꯟꯕ ꯋꯥꯕ, ꯉꯛꯁꯝ ꯃꯔꯤ ꯅꯥꯕ, ꯑꯣꯏ ꯊꯪꯕ, ꯄꯥꯝꯕꯣꯝꯗ ꯅꯥꯕ, ꯀꯣꯛ ꯆꯤꯛꯄ, ꯀꯣꯛ ꯉꯥꯎꯕ, ꯃꯤꯍꯨꯟ ꯆꯣꯡꯕ ꯑꯃꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯗꯤ ꯊꯨꯅꯃꯛ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯌꯦꯡꯕ, ꯕ꯭ꯂꯗ ꯁꯨꯒꯔ ꯑꯃꯗꯤ ꯕ꯭ꯂꯗ ꯀꯣꯂꯦꯁꯇꯦꯔꯣꯜ ꯆꯦꯛ ꯇꯧꯕ, ECG ꯂꯧꯕ ꯑꯁꯤꯅꯆꯤꯡꯕ ꯇꯧꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯤꯡ ꯆꯟꯕꯤꯗꯨꯅ ꯃꯇꯝ ꯆꯥꯅ ꯗꯔꯀꯥꯔ ꯂꯩꯕ ꯍꯤꯗꯥꯛꯁꯤꯡꯁꯨ ꯆꯥꯕꯤꯍꯧꯒꯗꯕꯅꯤ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯌꯦꯡꯍꯧꯒꯗꯕꯅꯤ꯫ ꯍꯥꯔꯠ ꯑꯦꯇꯦꯛꯇꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤ ꯎꯄꯥꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯜꯍꯟꯕꯤꯗꯕ, ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ, ꯕ꯭ꯂꯗ ꯁꯨꯒꯔ, ꯕ꯭ꯂꯗ ꯀꯣꯂꯦꯁꯇꯦꯔꯣꯜ ꯋꯥꯡꯗꯅꯕ ꯍꯣꯠꯅꯕꯤꯕ, ꯆꯨꯔꯨꯞ ꯕꯤꯔꯤ, ꯀ꯭ꯋꯥ ꯖꯔꯗꯥ ꯑꯃꯗꯤ ꯇꯣꯂꯞ ꯆꯥꯕꯤꯗꯕ, ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕꯤꯕ, ꯊꯨꯝ ꯊꯥꯎ ꯀꯥ ꯍꯦꯟꯅ ꯆꯥꯕꯤꯗꯕ, ꯃꯅꯥ ꯃꯁꯤꯡ ꯍꯦꯟꯅ ꯆꯥꯕ, ꯎꯍꯩ-ꯋꯥꯍꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯕ, ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯆꯥꯡ ꯅꯥꯏꯅ ꯇꯧꯕꯤꯕ ꯑꯃꯗꯤ ꯂꯥꯡꯇꯛꯅꯕ ꯋꯥꯈꯜꯗꯒꯤ ꯊꯥꯞꯅ ꯂꯩꯕꯤꯕ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯉꯁꯤ ꯍꯥꯡꯗꯣꯛꯂꯤꯕ ꯍꯥꯔꯠ ꯑꯦꯇꯦꯛ ꯄ꯭ꯔꯤꯚꯦꯟꯁꯟ ꯁꯦꯜ ꯑꯁꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫